Nakalamaromda Kakching District Tongan Tonganba Mapham Mannaba Khongjang Shing Changshinkhi People's Alliance for Peace and Progress Papam Game Meeting Makada Elang Khan Pokpi Apunba Mairapai Bilukna Sinduna Elan Khan Pokpi Mamang Lekai Community Holda Miyam na Wakat Mifam Chatake Mannaba Khongjang Shing Waikong Ningtho Manai Community Hall Waikong High School Ground Amade Kakching Khunau Lamkhaida Chatake Khongjang aduda saruk yakibi Mairapai Bigi Luchingbi Amana Hai Lamda Masigi Micham Miyamda Nongmay Masong Bom Kapshinduna Kengkang Kayada Landaduna Layriba Kuki Kulai Paiba Singa Chatnaribasu Asi Atuba Matamda Handoknaba Hayengdagi Pangthokadawriba Manipur State Legislative Assembly Gi Mifamna Khongfam Chetpa Philip Ama Lawgadabani Miyamgi Kholau Sing Asibu Tungoi Naramlaga Makata na Kuki Kulai Paiba Singa Su Chatharaklabadi Miyamna Tumina Layroi Miyamgi Oiba Achouba Ihau Ama Lakpa Haibasi Soidrabani Hainasu Mahakna Makataki